Turkey dangarang ayuk nongalamdagi pung ahum adwaida hakiba sathina kalaba yuhara aduda mioi lising kaya si kibagi pau na malem ni khalle haukiba 100 years ki manung asida adu kanna kadai so hakidri hairi loinana mi lising sibagi pau ni yohara do Richter scale da 7.6 7.7 ki changda anirak hanna haki report amani danabu ahumlak anna haki suhai ahan ba nom duraba tungda amuk hanna nomlak kibani anirak suba duda building kin thauda ba kya kin thaki amasung mioi kya namduna siki hojik chunamduna leiri rescue chathari Turkey datanatana Syria dasu earthquake asirangam khai leitana sukhangkhre President Tayyip Erdogan hai 1939 da Irzin Ken kawo mafamda makhoi gi mafam ni masisu mauta hakiba yuhara adu gi matungda masina kanbada ani subani 1939 da hakiba yuhara da 33,000 mi siki handaki asida kaya sirabano kaya sidawri haibagi akaknawa masing khangdri Turkey da mi singna launarakli international help ki damak chahi kaya ki chawkhatpa semgatpa yumang amada tum takhankhri toikhri Turkey gi help worker sing mafam sing asida phujin duna help chathari hojik su chathari ahan bada harak patanjada 7.7 gi changda yoki hai maru oina kahram man marasko mafamda leiramba apartment sing kinthakre mafam sida Syria dagi chena rakhiba mi sing maru oina lei makoi angamba hojik mayum makai leitre lambi da helpless oina leinari Masiga loinana hate ko bolamdamda yum kaya kaiduna akaya toy marakta namkiba mi kaya kan bangamdri mioi kaya lambi da leinare yamna ingba matamni Turkey da madugi mathakta nong chui masidagi hena chawba awaba kari oine Turkey gi Disaster and Emergency Management Authority gi pau matungina anirak ni hakibase amana numit thoklamdai tumnaringai madu 7.6 ki changdani madugi awaba kholau launaringai cherakta mayam kannaringai chenari amuk nongthil pabopida amuk haraki maduna 7.7 ki changdani maruaina sokliba mafamsingdi Gaziantep Diyarbakir Hate Osmaniye Bengal asina chingbani mafamsing ase town natraga khungang dinati province amamamni hojik phawda Turkey da 2,316 mi siba confirm oire lising tarani thoi amana injure oire siba ki masing helakpagi wa leiri amoramda Syria da hojik phawda siriba mi gi masing 1,293 sure hojik phawda building lising mangaga changa kin thabaki paw leire kai toiraba building na kayabu oiriba madu chekhaiba angambani akai atoi maraktagi rescue tawraba migi masing lising taruka chamri sure makoi asi hingna rescue tawbasingni earthquake ase oirakpa tanjada khonjel thokna pokhaira ki hai mafam amadagi mawdagi nik pahauki mi sing hojik building barakta leiba ki bana lambi lamhang da leinari amoromda ingbana -0 degree dani thaknaba isingi source sing kaihankre yadre hospital sing angamba kaikre masjid phawda kaiba yauri hojik makoi international aid ki tangai fadaba leire yohara aduna Israel yona nomhan ki bat Turkey na hena sokre matang de Syriani Israel da nikya dubu soki haibagi paudi leiti Tayyip Erdogan na hai hojik phawda country yakhai manga na makoida help torkre